CRPF post nongmai kapsilame mioi nongmai ka konana phare haide ngarang nongalamdai pung aniga minute ni phurom tarakpada car da lakpa sakhangdaba singna gari thona Old DC Guest House ga nakna leiba CRPF G koi 129 battalion gi post nongmai maru ahum kapsilambadagi CRPF na chu handuna nongmai round ama kapke thodo asida chenari ba gari adu ko loinana tonglokiba mangkolun hawkip ko mioi ama 9mm pistol ama ko konana phare haide huran kiba gari marphu ga manga recover tawbangam le hadi Manipur tholiba irang asida khulai paiduna kihan khanganduna miyamdagi sel ge demand tawbagi tongan ba thodok thoklinga cheraga sida lamdam asida nauna gari mangbagi masing yamlaba case kya tholakpadagi Manipur police na special team ama semduna hurandana hu kiba gari sing phagatnabagi changsalapa akhanaba operation da punna gari marphu ga manga recover tawbangam khre haide police ki pawmana hai police ki akhanaba team ama tongan ba operation tare chathabada haibadi tha asigi taraga nipanda gari tarahumdoi tang 13 da gari taraga taruk tang kunmathoi da gari taraga manga amadi tang kunithoi da gari taruk police ki team masina recover tawba ngawkhibani haide Manipur police ki akhanaba team masina tha asigi taraga taruk tagi hauduna satharaki operation ajuda ahauba numit adumakta da mangkhiba gari tara manga recover tawba ngawkhibani haide Manipur ki national highway singda free movement ngamhandabana JNB ki mahiroi sing salak sare Assam da pangthokadaba JNB ki sports cluster level selection da mahiroi chamaga kungani sarukya ngamdre North East ki oina Shillong da headquarter oiraga Assam ki Darangola Ghat Dibrugarh Baksa Dhemaji Sonitpur amasung Kokrabara na singba mafam singda leba Jawaharlal Navodaya Vidyaloy JNB singda thasigi kunga taretagi kunga mapan phawba pangthokadaba Vidyaloy sing asigi sports ki cluster level selection da Manipur ki JNB singdagi tongan ba masana taragani thoi da saruk yarunaba mahiroi sing khangallabasu Imphal dagi Assam phawba chatpagi flight ticket ki mamal yamba amasung NH2 amasung NH37 phawduna chatpasu yadabanina apunba event taragani thoi gi manungda mahiroi chamaga kungani pana saruk yarugadaba event manga cancel tawduna chalaroi haire selection phanglabasu national highway sing phawduna chatpa yadabadagi airplane tongduna chatpa tarbasu flight ki mamal lupa lising 19 dagi kun phawba yoropana chatpa ngamdabadagi cancel tawbuni hairi LOC line of control da kamna khre ngara ayu angan bada Pakistan army ne Jammu and Kashmir gi line of control LOC da kapselakpadagi Indian army ne suhanduna kamna khre haina agency ki pawna phongdorakle Pahalgam terror attack ki akiba koktringai da LOC da sikumba kapnabagi thodok thokpa sina miyamda hena mi paiba pokhale India amasung Pakistan ki maikai da kamna kheba adu da asoapan yawbagi pawdi leite haire Nakal amaronda Indus Tural gi ising Pakistan da senthaba thingnaba Indiana 3 step plan semkhre haide Pahalgam terror attack ki pakhu moina Indiana kumja 1960 ki Indus Water Treaty suspend tawkraba matung India lengakna Indus Tural gi ising Pakistan da senthakiba thingnaba gi damak 3 step plan semkhre haina agency ki pawna phongdorakle AIMIM gi chief Asauddin OIC na Indus Water Treaty lengakna suspend tawkiba sitaramna OA adubu Indus Tural gi yamnaba ising asi kadai da yoktuna thamgadawri bano haina wahang hangkibane wahang sigi pakhum su piba oina center lengana paikhatnaba thorang tawriba 3 step plan asigi matungina industrial gi basin da leiba dam singi capacity hengalagani haire masigi mathakta Indus Water Treaty suspend tawkhrabani na hujikti Indiana industrial da saningba dam sabada Pakistan ga hana tanabagi mathausu tararoi masina maram oiraga anoba dam kya sanabasu thorang lagani haire jerak sidangarang Pakistan gi makok thomba official singna Indiana Indus Water Treaty suspend tawkiba basi langi thawong sab mane haina phongdokhiba ga loinana Pakistan na su India ga lalol itiki oiba thabak thoram sing lep lagani haina laukthokibane UK na makhogi miyoi singda Manipur yauna India Pakistan ngamkhaida satana bakhangan khre haire Jammu and Kashmir gi Pahalgam da lamkoiba miyoi kunga taruk hat kharba matung British lengang na India gi awanong pok lamdam da leiriba Manipur yauna India Pakistan gi ngamkhaida satana ba section warol thamkhre British Foreign Office na phongdorokpa warol amada India amadi Pakistan gi ngamkhai saruk da leiba wak artari ngamkhai ase thingjin khrabani na makhoigi miyam Indian Pakistan ngamkhai gi kilometer 10 gi manung da satana ba kanbo wafam thamkibani hairi British lengana thamlagliba wafam singaloinana FCD onsu Jammu and Kashmir gi Pahalgam Gulmarg Sonamarg amasung Jammu Srinagar National Highway singda chattana wafam sing thamki tangai phadana chattaba yadaba matang thoklagasu makoina nongthakki lambida chatnaba wafam sing thamki British Foreign Office na makhata na makoigi miyoi singda section warol thamladuna Imphal yauna Manipur gi mafam singda chattana bakhang halagle UK na lokhalagliba khongthang asi handakta lamkoiba kunga taruk terrorist na hat khraba
ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝ ꯀꯣꯏꯕ 16 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯑꯣꯡꯈꯠꯅꯕꯒꯤ ꯆꯥꯡ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ LETꯒꯤ ꯀꯃꯥꯟꯗꯔ ꯑꯜꯇꯥꯞ ꯂꯥꯂꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯍꯥꯠꯈ꯭ꯔꯦ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁ ꯑꯅꯤꯒꯤ ꯌꯨꯝ IED ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯗꯤꯖꯤꯇꯦꯜ ꯐꯨꯠꯄ꯭ꯔꯤꯟꯠ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯨꯠ ꯌꯥꯎꯕꯒꯤ ꯏꯕꯤꯗꯦꯟꯁ ꯐꯪꯂꯦ ꯍꯥꯏꯔꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯗ ꯉꯔꯥꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯕꯟꯗꯤꯄꯣꯔꯥꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯥꯜꯍꯧꯂꯨꯞ ꯂꯥꯁꯀꯔ ꯏ ꯇꯂꯥꯏ IETꯒꯤ ꯀꯃꯥꯟꯗꯔ ꯑꯜꯇꯥꯞ ꯂꯥꯂꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯈꯟꯅꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯅ ꯕꯟꯗꯤꯄꯣꯔꯥꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ LET ꯀꯃꯥꯟꯗꯔ ꯑꯗꯨ ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯅꯤꯁꯨ ꯑꯁꯣꯛꯄ ꯅꯪꯈꯤ ꯆꯩꯔꯛꯁꯤꯗ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗꯤꯕꯦꯗꯤꯅ ꯁ꯭ꯔꯤꯅꯒꯔꯗ ꯆꯠꯇꯨꯅ ꯕꯟꯗꯤꯄꯣꯔꯥꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯀꯥꯎꯟꯇꯔ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ ꯃꯍꯥꯛꯅ ꯑꯊꯨꯕꯗ ꯃꯄꯨꯡ ꯐꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯇꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕ LET ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯔꯤ ꯅꯥꯒꯥ ꯈꯛꯇ ꯃꯩꯇꯩ ꯈꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯛꯇ ꯀꯨꯀꯤ ꯈꯛꯇꯅ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯗꯤꯉꯥꯡꯂꯨꯡ ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯅꯦꯝ ꯈꯨꯜꯗ ꯌꯦꯂꯧꯃꯤ ꯀꯕꯨꯏꯁꯤꯡꯅ ꯈꯨꯟꯗꯥꯔꯛꯄ ꯍꯧꯈꯤꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯋꯥꯏꯅꯦꯝ ꯚꯤꯂꯦꯖꯇ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯥꯒꯥ ꯈꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯛꯇ ꯀꯨꯀꯤ ꯈꯛꯇꯅ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕ ꯂꯥꯟꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯄꯨꯜꯂꯒ ꯃꯅꯤꯄꯨꯔ ꯀꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤꯉꯥꯡꯂꯨꯡ ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝꯗꯨꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤꯉꯥꯡꯂꯨꯡ ꯒꯥꯡꯃꯩ IIT ꯔꯣꯀꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ GD ꯔꯥꯟꯁꯤꯟꯆꯨꯡ RN ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯣꯔꯃꯔ CMO ꯗꯥꯛꯇꯔ ꯏꯗꯋꯤꯟ ꯒꯣꯟꯃꯩ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯀꯥꯕꯤ ꯐꯨꯟ ꯄꯥꯟꯃꯩ ꯈꯨꯂꯥꯛꯄ ꯈꯨꯃꯟꯆꯥꯎ ꯒꯣꯟꯃꯩ ꯈꯨꯟꯄꯨ ꯒꯧꯉꯥꯄꯧ ꯒꯣꯟꯃꯩꯅ ꯑꯊꯧꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯗꯨꯗ ꯋꯥꯏꯅꯦꯝ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯀꯜꯆꯔꯦꯜ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯁꯨ ꯎꯠꯈꯤ ꯂꯣꯏꯅꯅ ꯈꯨꯟꯄꯨ ꯒꯣꯉꯥꯄꯧ ꯒꯣꯟꯃꯩꯅ ꯈꯨꯜ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯋꯥꯅꯦꯝ ꯈꯨꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟꯁꯨ ꯌꯨꯡꯈꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤꯉꯥꯡꯂꯨꯡ ꯒꯥꯡꯃꯩꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯒꯤ ꯕꯥꯎꯟꯗꯔꯤ ꯑꯃ ꯊꯝꯂꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯏꯂꯣꯒ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯅꯨꯡꯁꯤꯅꯔꯕ ꯃꯇꯝꯗꯨꯗꯇ ꯅꯨꯡꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯔꯥꯟꯁꯤꯟꯆꯨꯡ RNꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯨꯡꯒꯪ ꯀꯥꯎꯕ ꯌꯥꯗꯦ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯤ ꯎꯄꯥꯜ ꯑꯃꯒꯤ ꯃꯔꯥꯅꯤ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯆꯠꯄ ꯀꯥꯎꯔꯣꯏꯗꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅ ꯆꯠꯅꯕ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯦ ꯈꯟꯕ ꯄꯥꯟꯗꯝ ꯌꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ 140 AD ꯀꯤꯡ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗꯒꯤ ꯋꯥꯏꯅꯦꯝ ꯈꯨꯜ ꯑꯁꯤ ꯋꯥꯏꯅꯦꯝ ꯁꯥꯅꯔꯦꯡ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜ ꯃꯇꯝꯗꯒꯤ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯀꯣꯟꯅ ꯋꯥꯏꯅꯦꯝ ꯀꯕꯨꯏ ꯚꯤꯂꯦꯖ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤꯗꯕ ꯁꯅꯥꯖꯥꯎꯕ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ JSCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ JSCꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁꯠ ꯗꯤ ꯀꯁꯇꯗꯤꯌꯟ ꯗꯦꯠ ꯑꯣꯐ ꯈꯣꯏꯁꯅꯥꯟ ꯁꯅꯥꯖꯥꯎꯕ ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯀꯨꯃꯥꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ JSCꯅ ꯁꯤꯟꯗꯨꯅ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯇꯤꯟꯁꯤꯠ ꯔꯣꯗ ꯀꯣꯡꯄꯥꯜꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯔꯥꯡꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯌꯥꯔꯅꯆꯤꯡꯕ ꯃꯩ ꯊꯥꯗꯨꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ JSCꯒꯤ ꯀꯟꯚꯦꯅꯔ L ꯀꯨꯃꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯃꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯍꯥꯛ ꯐꯥꯕꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯑꯃꯗꯤ ꯄꯣꯁꯠ ꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ
yauriba video coverage adubusu pigadabani haiba demandsing yauba memorandum ama governor da pisinduna numit mangani gi matam phawba piramki hairi mahana makha tana hai masigi makha tarakpada hairiba memorandum adugi paukhum amata piraktabadagi khongthang asi miyam amadi club organization kiyaga khusamnaduna changsalakibane karigamba makha tana governor na kari amata paikhalaktrabadi khongjang kaya changsinkigani haiba wafamsingsu mahana phongdokki Center na Manipur ngakpa ngamloidaba oirabadi state na ngakzaro haina lautho haina kangla paugi editor da thamlakle India government namlo loksin kharba Manipur gi miyambu makhoigi loimi oina lawbagi mahut leba asigi mapung phaba citizen oina lawrabadi illegal migrant lamhen to henba singna Manipur thugaina ba war crime chathariba ase ngamlam loi Manipur gi miyambu loimi oina lawbadagi miyamna wakat pada lumna lawba ngamdabadagi thokliba wathok asigi warosin poropa ngamdana lairakibane Indian mayai lamda lengak lon gi thogai pang level lusingba singna Manipur bu makhoigi mapung phaba state ni masigi miyambu na leba asigi first class citizen oina lawba ngamlamba thoklabadi leibaki thakta landarakiba lamhen to henba mission refugees singi mathakta khulai tuna military crackdown chatharamgani India lengang na Manipur gi miyambu chinda khakta nungsiba saba aduga thamoi nungdana mitop natraga yeknaba oina lawbadagi landarakibada mitop singda lumna lawkibadagi loikham naidaba wathok oihanduna thamlibara haiba langtaknaba wahang leire adubu Manipur gi miyam gi maikaidagi India gi lusingba singna yenglaba miyengda karisu lawdana amadi khanthaba tawdana mapuna chana bohonabagi thawngsing uba phangliba simakna amuka hena napthaduna thamnabagi makhal kayagi lawnam langda thuhanduna leirakhibane maning makha tamlakhiba Manipur bu India gi phibanungda namtin tilanduna leba asigi citizen ama oirabanina citizen ama oibagi haunabi lengaki mafamda wakatningba amadi tawhaningba amasung tawhaningdaba sing thawna leina wakat pangamba mathautai miyam gi aningba amasung apambagi mayokta leiba tarabadi thawna phaba aikhogi loimi oina hengbagi mahut adungai ningtamna hinglamkhiba phiba maduda hanjinnarage haina thawna lingjel phudokpa ngamba mathautai phirep asi lawba ngamdaba tarabadi loimi amagi thakta adumak leiduna miot minegi chaitheng khangduna mipal tangna hingba tabane loinana ningtamna hingba ngamdre hanthaba miyengna yengbire miot mine chathare haibana chingbagi pendabagi kholaw lawbagi mahut yariba makai yajare haiduna khutlonaduna phamu phamba lepu lepugi phibamda khara sar thaklaga panglaida leiba tabane amaromda India government gi lusingba singna Manipur gi puwarida amadi phurubasigi miyamna mataw karamna hinglakibagi amadi haujikna karamba phibamda hinglibagi haibadu khangna nungsi chanana punna hingminaba pamdabagi wakhalo leirabadi khurup asigi hana lejarakiba phibam aduda irumdom hingjanaba phirep lawbada ayat apon piroidabani tawbatabu yumlonaba leba ama oina leminasi haibana aremba oigani khali India government Manipur bu makhogi state amani lawba aduga state amada yengadaba miyeng amadi phangpham thokpa haksingda atonbigi masagum yengduna leiba tarabadi center amasung state anigi miyam marakta nungsi chanana hingminaba yarakloi hojik thokleba illegal migrant chin Kuki zona leiba asigi state Manipur da war crime chathaduna apunbagi saktam thugairaga separate administration semnaba demand tawriba sidasu central government lawriba thodangda yonglai melai naibagi thawong chathari masina maram oiraga illegal migrant singna leibaki thakta leibagi thawong chatharakibani lawi adubu amabu oiro central government gi lusingba singna Manipur bu India gi state amani haina lumna lawba tarabadi apunbagi saktam hiram amatada kaihantanaba laukhatpam thokpa thabak sing laukhatuna tangdu leitaba langdam oihannaba athuba khongthang laukhatpam thui hirebasi lawraglabadi state asigi miyamda leramba thajadaba amadi chingnaba sing kharamakhaidi kohanba ngamgani puksel sengdaba amadi apunbagi saktam ngaknaba honadaba tarabadi kaidongoida leba asi tangdu leitaba purakpa ngamloi loinana lebaki mathakta pendaba miyogi masing nongmogi hengalaktuna leba wathok oiraknabagi maram oiragliba asi central government gi thauseldagi oirakhibani haibada haimanba thoklaroi haina thamlakle